Akaswani Imphal Ningthoukhongjam Suni na pau pazari ahanbada maruoiba pau. Manipur Santi hanjilhanduna mahusagi phibamda hanjilhanaba security forcing na lepa leitana honari. Rajya sida viral conjunctivitis mit ngangba laina paksana sandorakli masigi yenglaga rajya gi shiksha bibhag na school sing na laukhatkadaba sexual thorang sing lauthokre. Pradhan Mantri Narendra Modi na August kulhumdoi asi Chandrayaan 3 na thagi South Pole da soft landing tawkiba numit asibu National Space Day haina pangthoklagani amasung Pradhan Mantri Narendra Modi gi Akaswani da sandokpa pungningi wa Man Ki Baat ki sama subna mari shuba episode hayeng ayuk pung 13 da sandokani. Manipur Santi hanjilhanduna mahusagi phibamda hanjilhanaba security force na lepa leitana honari. Imphal West Jilagi Sangaithel El Koireng amasung Irengbanda security forcing na patrolling chatuna sexual thorang sing laukhatli tha sigi kulumdoida Assam Rifles na chinduna Tengnopal Jilagi Moreda security conference pangthokhi. Mifam aduda Manipur da hausi oiriba security phibam gi matang da kumna khana nainaki Moreda hangliba relief camp ta leiriba miyoi singasu unaki mifam aduda Manipur Sarkar gi makok thongba official sing Manipur Police amasung Assam Rifles ki mihu sing saruk yake Kaithel Manbi gi tongan mafam singda Assam Rifles na maira paibi village sip amasung naha singa unaduna wari shanaki Sandil Jilagi Saluktasu mafam adugi miyamne thengnariba kudong chadaba singi matangda Assam Rifles ki personnel singa wari sanaki Rajya sigi tongan mafam singda hangliba relief camp yauna atai mafam kaya dasu medical camp sing pangthoktuna miyoi kaya layengki Security force na relief camp sing da relief ki polam sing miyam da yenthokki tin kang da ngak thokna ba relief camp ki akoi bada hidak langthak kakthokki Rajyapal Anusha Uike na National Disaster Response Force NDRF na mahusagi kudongthiba thokpa matamda kathokpaga loinana lauriba thaudangbu thagatli makhoina lauriba thaudangbu lebak asigi miyamna singthanari Nai Delhi da ngarang Raksa Bandhan kumaiga mari leinana Gau Samagra na sinduna pangthokpa thauramada wangang laduna Rajyapal na hai Haukiba matamda lebak stathokiba mahusagi kudongthiba kayada NDRF na achawa thaudang lauduna lakli lebaki mafam kayada akanba nong landslide yum kayan amangata thon kiba aduda NDRF ki personnel sing achawa thaudang lauki Rajya sida viral conjunctivitis mit ngangba laina paksana sandoropliba asigi yenglaga rajya gi shiksha bibhag na school singa lokhatkadaba sexual thorang sing lauthokre sexual thorang sing asigi manungda school amada angang ama natraga ani conjunctivitis naba thengnarabadi mahiroi adu numit 10 suti pigadabani angang ahum natraga madudagi hena naba thengnarabadi mahaki class pumba numit 10 thingjingadabani school amada angang ahum natraga madudagi henba mahiroi sing tongan ba class singda conjunctivitis naba thengnarabadi school adu numit 10 sudi thadokadabani hostel da leba mahiroi naba thengnarabadi hostel adu numit 10 thingjingadabani angang sing amasung oja singda khutsa ningthi na hambagi hainabi lehengadabani school chaliba mahiroi singda laina asi sandorakpa thingnaba sexual thorang sing lokhatkadabani Kumbi Khuga Wangmada Mioyamak Asinungalamdai Pungani Makai Aduaida Masak Khangdaba Singna Nomaina Kaptun Halamle Aikogi Bisnupur Paumina Hai Siraba Mioedu Masak Maming Khangbangamle Mahak Setpur Water Supply Maning Lekai Degini Postmortem Tonubigidama Kumbi Police na Pukre Imphal West amasung Imphal East Jilada Ngasi ayuk pung 5 dagi nimidang warung pung 3 phauba curfew komthokli Thoubal Jilada ngasi ayuk pung 5 dagi nimidang pung 9 phauba curfew komthokli Kakching Jilagi oina ngasi ayuk pung 5 dagi nimidang warung pung 3 phauba curfew komthokli Bisnupur Jilagi oina ngasi ayuk pung 5 dagi nimidang warung pung 5 phauba curfew komthokli Tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na August kulhumdoi asi Chandrayaan 3 na thagi South Pole da soft landing tawkiba numit asibu National Space Day haina palan tawragani haina lauthokre Pradhan Mantri na Chandrayaan 3 mission gi scientist singda thamoi sing ikai khumnaba utkre Pradhan Mantri na hai Chandrayaan 3 gi moon lander na takiba mafam adubu Shiv Shakti haina khangnaragani mangna hai Bharat ki Vaigyanik singi wakalon aikogi technology amasung aikogi Vaigyanik singi haisingbabu malemgi miyana sak khangle Pradhan Mantri na hai Bharat thada yobungamle masimak yamna chauthok cheningai ni amasung thada Bharat ki mafam leire Pradhan Mantri na Pragyan rover na thada chatpagi visual sing yengki
G20 ki saruk amu oina G20 working group ki mifam ngasi Varanasi da pangthoklagani mifam aduda Kendra ki culture mantri G Kisan Reddy saruk yagani thoram aduda akhanaba postal stamp amasu puthokani Kendra ki culture mantri G Kisan Reddy na ngarang paumi singa wari sanabada hai Varanasi ki culture ki mifam asina kala sanskriti ki lamda mayon kayada malyam da masak taktuna malyam gi lebak singa hena phabamari thamanaba khudong chaba piragani culture ki rajya mantri Minaksi Lekhi na hai Bharat na presidency oiduna pangthokliba thauramasina lebagasi gi phajaraba kala sanskriti adu mapung phana miyamda uthokpangam lagani Akashvani paumi na hai ngasi trade facilitation center da sur basuda gi isai nongmai gi thauram amasu pangthokani malem gi tongan maleba kunmatpan gi musician singna basudeva kutumbakam da yumpham oiduna isung nongmai adu pangthokadabani Pradhan Mantri Narendra Modi ki Akashvani da sandokpa pungningi wa man ki baat ki sama subna mari shuba episode hayeng ayuk pung 13 da sandokani Pradhan Mantri ki warol hek loibaga madugi Manipuri wahanthok Akashvani Imphal na sandoktuna tahangani mathangi nimitta atai lon singda sandokani Kendra ki Griha Mantri Amit Shah na lebagasi internal security ki wafam singi matang da hen haksin na launaba makok thongba police official sing da khangan kre makhoi na lebagasi gi hiram kaya thengnaba matamda yariba makai afaba phajaba wahiyota sizinna ba haike police ki thabak thoram sing da yariba makai anoba technology sing sizinna ba Griha Mantri na pautak pikhi Nai Delhi da numinini sathaki ba National Security Strategies Conference loishin bagi thoramda Sri Shah na hai lebagasi gi mipum khudingmakta matam chan ain gi wail phanghanduna mipum khudingmakpu sangbidhana piba hak adu phangangadabani Pradhan Mantri Narendra Modi na phongdokpa wafam singda yumpham oiraga iba lairik sabka sath sabka vikas sabka vishwas ki ani shubha masung ahum suba volume ngasi Madhya Pradesh ki Bhopal da phongkhre Information amasung Broadcasting Mantri Anurag Singh Thakur na thoramadu athoiba mitung oikhi Usabhaw Thakre International Convention Center da pangthokpa thoramadu da Mukhya Mantri Shivraj Singh Chauhan na larik adu phongkhibani Pradhan Mantri Narendra Modi na June 2010 dagi May 2012 phawda pikiba bhasan singda yumpham oiraga larik asi phongbani larik asigi ahanba volume mamang sahi gi September da phongkhi Election Commission of India ki Chief Election Commissioner Rajiv Kumar na luchingba mihut kangbu amana Chhattisgarh Vidhan Sabha mikhal gi sem sariba sing adu amuhan yengsinkre Raipur da pangthokpa rajya du gi jila khudingmak ki collector amasung SP singi miphamda Chief Election Commissioner na makoina hojik mikhal gi damak paikhatliba thabak thoram singi akupa warol thamki mangna voter list na hongunu yengsinna basu pautak pikhi Electoral roll da aranba yaubusing matam leiringa da semdokna basu khangan ki mikhal ga mari lenana nisagi polam sing miyam na chijinaba thingnaba akanba pautak pikhi mahak maphamadu da numit numni gi khongsata lakhibani Madhya Pradesh ki Rajyapal Mangubhai Patel na ngasi Bhopal gi Raj Bhavan da pangthokpa thauram amada mantri ahum wasak laukre aron bangakwa masung thabak paibi wasak laukhiba mantri ahum adudi Gauri Sankar Sajewar Rajendra Shukla amasung Rahul Singh Rodini Lucknow dagi Rameshwar chenba railgari ama mai chalakpada mioi 10 sire 8 chokle thogdo asi ngasi ayu Madurai da thokhibani Med Department haidi lagliba numit nini humni asida awang nongpok Bharat amasung Sikkim da akanba nong churaba yai West Bengal Jharkhand Odisha amasung Bihar da hayeng phawba akanba nong churaba yai masigi tungda nong chubagi chang khara hantharaba yai hairi lagliba sayol asida lebagasi gi mafam ayambada nong churaba yai hairi Bharat ki badminton sanaroi HH Pranoy BWF World Championship ki semi-final changkre Denmark ki Copenhagen ki Royal Arena da ngarang sanakiba quarter final match da HH Pranoy na Denmark ki Victor Axelsen bu 13-13 da maithiba piduna semi-final changlikibani aroibada maroiba pau amuk Manipur da santi hanjil handuna mahusagi phibam da hanjil hanaba security force singna lepa leitana honari Rajya sida viral conjunctivitis mit ngang balaina paksana sandorokliba asigi yenglaga Rajya ki Shiksha Vibhag na school sina lokhat kadaba cheksul thaurang sing lauthokre Pradhan Mantri Narendra Modi na August kulumdoi asi Chandrayaan 3 na thagi South Pole da soft landing tawkiba numit asibu National Space Day haina pangthoklagani amasung Pradhan Mantri Narendra Modi gi Akashvani da thandokpa pungningi wa Man ki Baat ki sama subna mari shuba episode hayeng ayuk pung 13 da sandokani pauloijari